Combing operation chatharapadagi Moreda kuki nupising irang haurakre. Border town Moreda ngasi ayuk state force amadi central force ki combined team na More gi manung na laiba Chikim Village amadi More ward number 1 gi manung na laiba mafam kharada combing operation chathakre. Combing operation chatharakpadagi kuki nupising na lambi thatuna khongjang changsin khre. Combined force aduna makata na combing operation chatharakadauri haibagi pau tabadagi kuki narco terroristing sagatpa. Masing yamlaba kuki nupising thoraktuna makoigi kuki taba khul kharada lambi thingjinduna amade mai thaba na chingba kaya chathabagi thabak haurakibane. Makata na border town asida pamdaba thogdoksing thoglaktanaba curfew thambaga loinana security personnel sing na mikup na hum sing na section thorang lokhatpa haukhre haire. Kuldip Singha famdagi lokthoo lainga ki security advisor amade unified command gi chairman oiriba Kuldip Singh Manipur gi law and order ngakpa ngamdrabana Mahakpu mahakna pairiba phamasida lokthokadabani haina singjamaitu lilong maira paibi apunban lop Silimpal na haire Silimpal na thadorokpa cherol aman na hai mamang sahi gi me ahumdagi kuki militant sing na mitaida atamna na landaduna yum kaya mai thaba amade Misam miyam kaya hat patupagi thabak chatharakpa ngasi tha mapan fajilaklaba fauba asigumba terrorist kangbu asibu laksin bangamdaba haibase law and order ngakpagi thabak fail oire haibane asigumba phibam asida Manipurda shanti hanjilakle haina lauribasi yaningde haire maram asina law and order ngakpa ngamdraba matik chadraba Kuldip Singha dage mahakna pairiba unified command gi fam lauthoklaga chief minister da sinagadabani haiba wafam cherol asina thamlakle